ꯊꯕꯥꯛꯇ ꯎꯁꯥꯅ ꯐꯥꯎꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯝꯕꯔ 57 ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤ ꯎꯔꯨꯕꯗꯒꯤ 109 ꯑꯁꯤꯗꯤ ꯄꯥꯈꯠꯇꯨꯅ ꯀꯞꯂꯛꯂꯦ ꯃꯁꯤꯗꯒꯤ ꯊꯃꯣꯏ ꯐꯥꯖꯤꯟꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯅꯝꯕꯔ 81 ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯝꯕꯔ 7 ꯑꯁꯤꯁꯨ ꯃꯈꯣꯡ ꯇꯦꯛꯄꯗꯒꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯅꯝꯕꯔ 81 ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯒ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯉꯥꯍꯟꯗꯨꯅ ꯊꯝꯂꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯅꯔꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤꯕꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯡꯃꯩꯅ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯤ ꯅꯝꯕꯔ 60ꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ 81 ꯍꯪꯂꯛꯏ 23ꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯅꯝꯕꯔ 13 ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯈꯨꯠꯂꯥꯏꯅ ꯊꯥꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯔꯥ ꯑꯣꯏꯅ ꯁꯦꯒꯥꯏꯈ꯭ꯔꯦ 81ꯅ ꯗꯦꯃꯣ ꯀ꯭ꯔꯨꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯅꯈ꯭ꯔꯦ 23ꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯦ 81ꯅ ꯃꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯌꯦꯡꯂꯤ ꯅꯝꯕꯔ 7ꯅ ꯍꯥꯏꯔꯛꯏ ꯕꯦꯁ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯔꯦꯗꯤꯑꯣꯗ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅ ꯐꯒꯅꯤ ꯃꯁꯤꯗꯒꯤ 81ꯅ ꯔꯦꯗꯤꯑꯣ ꯗꯤꯚꯥꯏꯁ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯦ ꯎꯁꯥꯅ ꯊꯤꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯝꯕꯔ 81 ꯑꯁꯤ ꯄꯥꯛꯊꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯂꯥꯛꯂꯤꯕꯅꯤ ꯅꯝꯕꯔ 72ꯒꯤ ꯍꯦꯜꯃꯦꯠ ꯑꯁꯤ ꯃꯥꯅ ꯎꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯝꯕꯔ 72ꯒꯤ ꯍꯛꯆꯥꯡꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯁꯦꯒꯥꯏꯕꯒ ꯂꯣꯏꯅꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯔꯦꯗꯤꯑꯣ ꯗꯤꯚꯥꯏꯁ ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯝꯕꯔ 111ꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯇꯞꯅ ꯀꯧꯔꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯈꯨꯠꯅ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯣꯕꯣꯠꯅ ꯀꯥꯞꯊꯣꯔꯛꯄ ꯈꯨꯠꯂꯥꯏꯅ ꯊꯥꯕꯗꯒꯤ ꯃꯥꯒꯤ ꯊꯕꯥꯛ ꯑꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯄꯣꯔꯤꯕ ꯔꯦꯗꯤꯑꯣ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯐꯥꯎꯔꯒ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯂꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯥꯊꯤꯅ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯎꯞꯁꯤꯠꯅꯗꯨꯅ ꯆꯠꯂꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯔꯣꯕꯣꯠ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯔꯣꯕꯣꯠ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯃꯅꯥꯛꯇꯅꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯥꯏꯠ ꯑꯁꯤꯅ ꯃꯉꯣꯟꯗ ꯁ꯭ꯀꯦꯟ ꯇꯧꯔꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯞꯇꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯎꯕꯗ ꯅꯝꯕꯔ 81 ꯑꯁꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯁꯥꯎꯅꯤꯡꯕꯗꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯃꯁꯨ ꯊꯥꯗꯣꯛꯏ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯅꯝꯕꯔ 81 ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯩꯍꯧꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛꯇꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯔꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔ ꯁꯂꯝ ꯂꯩꯔꯛꯇ ꯂꯩꯕ ꯅꯧꯅ ꯍꯥꯡꯗꯣꯛꯆꯕꯗ ꯉꯥꯏꯔꯤꯕ ꯔꯥꯙꯦ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯔꯗꯋꯦꯌꯔ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕ ꯑꯣꯏꯅ ꯌꯨꯝ ꯁꯥꯕꯗ ꯆꯪꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯖꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯇꯥꯔ ꯁꯤꯃꯦꯟꯠ NXT ꯑꯥꯏꯔꯟ ꯀꯥꯝꯙꯦꯅꯨ ꯇꯤꯟ ꯋꯥꯜ ꯂꯥꯏꯅꯔ ꯑꯃꯁꯨꯡ ꯇꯤꯟ ꯔꯨꯞ ꯁ꯭ꯀ꯭ꯋꯦꯔ 5ꯀꯤ ꯌꯣꯠ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯅꯦꯛꯁꯣꯟ ꯑꯃꯁꯨꯡ ꯀꯥꯝꯙꯦꯅꯨ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯃꯔ ꯊꯤꯅꯔ ꯄꯦꯟꯠ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯖꯒꯅꯤ ꯑꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯆꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯅꯥꯀꯜ ꯑꯃꯗꯅ ꯎꯁꯥꯅ ꯊꯤꯟꯕꯗꯒꯤ ꯐꯥꯎꯗꯣꯛꯈ꯭ꯔꯕ ꯅꯝꯕꯔ 57 ꯑꯁꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯁꯥꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯝꯕꯔ 81 ꯑꯁꯤ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯍꯧꯗꯕ ꯌꯥꯔꯔꯣꯏ ꯅꯝꯕꯔ 50ꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯝꯕꯔ 57ꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ 81 ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯨꯅ ꯆꯦꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯅꯝꯕर 7 111 ꯑꯃꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯔꯦडियो डिवाइस ꯑꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕ 81 111 ꯑꯗꯨꯁꯨ ꯁꯤꯍꯧꯔꯦ ꯑꯗꯨꯒ ꯔꯦडियो डिवाइस ꯑꯗꯨꯁꯨ ꯀꯥꯏꯍꯧꯔꯦ ꯁꯣꯛꯇꯒꯤ ꯈꯔ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯤꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯅ ꯍꯜꯂꯧꯔꯤ ꯅꯝꯕर 15 ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯅꯣ 81 ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯗꯧꯅ ꯃꯥꯁꯨ ꯆꯠꯇꯨꯅ ꯂꯩꯍꯧꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ 81 ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯤꯔꯛꯍꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯥꯟꯅꯗ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯊꯧꯔꯤꯒꯤ ꯃꯇꯦꯡꯅ ꯃꯐꯝꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯁꯤ नंबर 7 नसु लाउदुना हाइरई नखोई टीम लीडर हाइरि वाफमसिना खोइन सुतागदबनी मान हाइरि थबकसिना खोइ याम थुना तौ मखोइ मखोइ थौरी सिंग लोइन पुथोकनरले तादुन लेरिबा चावरबो उमदा किसिलबा मतुंगदा थौरी सिमा खाद लोइन लंथाखरे सोक्तुन लेरिबा नंबर 7 बुसु मखोइना थौरी किसिले पाइनेरिबा नोंमै सिंग दु लंथोखरो हाइदुन मुन्दुन लंथोखि मखोइ लानमि सिंग मथंग मथंग थौरी सिंग स्तु कुमथनाखरे 96 ना हाइरई 81 नंग मखादा कुमथरो अइना नंबर 7 बु मथक्तगी तम तमना इनथरके अदुगा नंगना मखादा योकदबनी मसिदगी नंबर 81 सि मखादा कुमथरले 96 ना नंबर 7 की ख्वांग थौरी से पुनसिन बिरगा मखोंग नुंग मद ngaklगा नंबर 7 बु तम तम मथक्तगी थादरली मखादगी नंबर 81 ना 7 बु ओगनबगी दमक्ता सेम छादुन लई असुमना नंबर 96 ना 7 बु तम तम थादरली तंजासदा 81 ना पारिबा कंपास सिगी मथौ काइदुना मथोंग खंगदना उरु लैबा होरले मसुदगी मान खंगनबनी रोबोट अदु सोइदन मकी लाक्लमगनी हाइबसी मसदगी खरा थुना थादरनबगी दमक्ता मानि याम कन लाउरी अदुगदी मथक थंगबा सरुगसदा रोबोट सि यौसिलगले अंगांग मसुगी लाइट कापथोक्तरी स्कैन तौरले मसुदगी नंबर 96 ना पाखटने हेक येंगथोरपगा रोबोट सिने माही खुलाई कापथोरपदगी थाबदा मा पाइथोक्तुना चखरे मसदगी यामदुन लेरबा नंबर 7 सि पाइथरक्तुन लै माइदा फुजिनदुना ताई
China ꯈꯣꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯎꯅ ꯂꯩꯔꯤꯕ ꯅꯝꯕꯔ 7ꯒꯤ ꯃꯁꯤꯟꯕꯨ 81ꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯟꯁꯤꯜꯂꯒ ꯂꯩ ꯇꯟꯖꯥꯁꯤꯗ 96ꯒꯤ ꯇꯠꯂꯕ ꯍꯛꯆꯥꯡꯁꯤ ꯃꯈꯣꯏ ꯃꯃꯥꯡꯗ ꯇꯥꯔꯛꯂꯦ ꯃꯁꯤꯕꯨꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯄꯥꯈꯠꯅꯗꯨꯅ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩ ꯑꯗꯨꯒꯗꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯀꯥꯞꯊꯔꯛꯇꯨꯅ ꯁ꯭ꯀꯦꯟ ꯇꯧꯔꯛꯂꯤ ꯔꯣꯕꯣꯠ ꯑꯁꯤꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯂꯥꯏꯠ ꯑꯁꯤꯅ ꯐꯨꯕ ꯃꯇꯝꯗ ꯃꯁꯤꯅ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯗꯤ ꯑꯁꯤꯕ ꯖꯤꯕ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯁꯤꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯗ ꯌꯩꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯤꯡꯆꯦꯞ ꯑꯁꯤꯗ ꯅꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤꯡꯁꯤ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤ ꯈꯔꯒꯤ ꯍꯦꯟꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯥꯈꯠꯅꯗꯨꯅ ꯃꯥꯒꯤ ꯊꯛ ꯊꯛ ꯅꯤꯡꯅꯗꯨꯅ ꯌꯦꯡꯅꯔꯒ ꯂꯩ ꯈꯔꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯃꯐꯝꯗ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯁ꯭ꯀꯦꯟ ꯇꯧꯕ ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯤꯡꯃꯥꯏꯗ ꯅꯞꯁꯤꯟꯗꯨꯅ ꯈꯥꯡꯂꯒ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯂꯥꯏꯠ ꯑꯁꯤꯅ ꯁꯨꯝ ꯁ꯭ꯀꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯝꯕꯔ 7ꯒꯤ ꯈꯣꯡꯁꯤꯗ ꯇꯥꯔꯔꯦ ꯑꯍꯤꯡꯕ ꯃꯤꯒꯤ ꯈꯣꯡꯅꯤ ꯍꯥꯏꯕꯁꯤ ꯔꯣꯕꯣꯠ ꯑꯁꯤꯅꯁꯨ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯃꯆꯨꯒꯤ ꯂꯥꯏꯠ ꯑꯁꯤꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯇꯦꯛ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯅꯝꯕꯔ 81ꯅ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕ ꯂꯣꯏꯅꯅ ꯁꯣꯛꯂꯕ ꯅꯝꯕꯔ 7ꯕꯨ ꯄꯨꯈꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯝꯊꯗꯅ ꯔꯣꯕꯣꯠ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯀꯥꯞꯁꯤꯜꯂꯝꯃꯤ ꯎ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯨꯡꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯁꯤꯡ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯞꯈꯠꯂꯛꯂꯤꯕꯅꯤ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯝꯕꯔ 7ꯅꯗꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯡ ꯌꯥꯝꯅ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯔꯛꯂꯤꯕꯅꯤ ꯕꯣꯝꯁꯤꯡ ꯑꯁꯤꯒꯤ ꯁꯥꯐꯨ ꯌꯩꯕꯗ ꯃꯈꯣꯏ ꯂꯥꯞꯅ ꯂꯥꯞꯅ ꯍꯨꯟꯗꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯅꯝꯕꯔ 81 ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯛꯂꯕ ꯅꯝꯕर 7ꯕꯨ ꯊꯥꯡꯗꯨꯅ ꯆꯦꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏꯅ ꯌꯧꯕ ꯉꯝꯕꯒꯤ ꯆꯥꯡꯒꯤ ꯋꯥꯡꯃꯗ ꯆꯦꯟꯊꯣꯔꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯁꯤ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯃꯗ ꯌꯧꯔꯛꯂꯦ ꯅꯝꯕꯔ 7ꯕꯨ ꯊꯥꯡꯕꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔ 15 ꯑꯁꯤ ꯋꯥꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ 81 ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯝꯕर 15ꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯝꯕर 7ꯕꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯠꯄ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯕꯁꯨ ꯌꯥꯎꯔꯦ ꯇꯨꯡꯂꯣꯝꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯝꯕर 23ꯅ ꯕꯥꯏꯅꯣꯀꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯤ 109ꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯝꯕर 15ꯅ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯤꯡꯗ ꯃꯐꯝꯁꯤꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯑꯣꯏꯔꯝꯂꯦ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯁꯤꯡꯁꯤ ꯔꯁꯤꯌꯥꯟ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒꯅ ꯆꯥꯏꯅꯥꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯅꯝꯕर 44ꯅ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯅꯝꯕर 81ꯅ ꯁꯣꯛꯂꯕ ꯅꯝꯕर 7ꯒꯤ ꯈꯣꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯇ ꯇꯩꯔꯤꯕꯁꯤ ꯎꯔꯨꯕꯗꯒꯤ ꯃꯃꯥꯡꯗ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯝꯕर 7ꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯝꯕर 81 ꯑꯁꯤ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯊꯖꯕ ꯉꯝꯖꯔꯦ ꯃꯣꯔꯐꯤꯟ ꯀꯅꯥꯗ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯪꯂꯛꯏ ꯅꯝꯕर 109ꯅ ꯃꯣꯔꯐꯤꯟꯁꯤꯡ ꯄꯨꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯗꯤꯒꯤ ꯒ꯭ꯂꯥꯁꯁꯤꯡꯁꯤ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯅꯝꯕर 7 ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯀꯞꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯣꯔꯐꯤꯟ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯊꯔꯣ ꯑꯩ ꯆꯥꯏꯅꯥ ꯈꯣꯜ ꯑꯗꯨ ꯈꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯃꯁꯤꯗꯒꯤ ꯅꯝꯕर 81ꯅ ꯇꯦꯛꯂꯕ ꯁꯔꯨ ꯑꯁꯤꯕꯨ ꯆꯨꯝꯊꯣꯔꯛꯄ ꯃꯇꯝꯗ नंबर 7 ꯑꯁꯤ ꯆꯥꯏꯅꯥ ꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯥ ꯋꯥꯟꯊꯈ꯭ꯔꯦ ꯃꯍꯥꯛ ꯁꯤꯕꯨ ꯁꯤꯔꯕꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯪꯂꯛꯏ 81ꯅ ꯁꯤꯕ ꯅꯠꯇꯦ ꯆꯥꯏꯅꯥ ꯈꯣꯜꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥ ꯋꯥꯟꯊꯔꯤꯕꯅꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯗ ꯕꯦꯟꯗꯦꯖꯁꯨ ꯌꯦꯠꯁꯤꯟꯕꯤꯔꯦ नंबर 23ꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ 15ꯅ ꯃꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯔꯦꯟꯖꯔ ꯀꯥꯡꯕꯨꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ 44ꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏꯕꯨ ꯁꯤꯍꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯂꯣꯏ 15ꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯅꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯗꯤ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯃꯔꯨ ꯐꯥꯎꯕ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯃꯦꯒꯥꯖꯤꯟꯁꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ 81 ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯆꯪꯁꯤꯜꯂꯨꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯅꯠꯇꯦ 57ꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯃꯥꯡꯗ ꯃꯦꯞ ꯑꯃꯗꯤ ꯀꯝꯄꯥꯁ ꯌꯦꯡꯂꯒ ꯍꯥꯏꯈꯤꯕꯅꯤ ꯂꯣꯀꯦꯁꯟꯁꯤ ꯃꯤꯇꯔ 100ꯔꯣꯝꯒꯤ ꯃꯐꯝ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯃꯦഗ്ꯅꯦꯇꯤꯛ ꯐꯤꯜ ꯑꯃꯗꯤ ꯊꯥꯗꯣꯛꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯁꯀꯤ ꯐꯪꯁꯟꯁꯤꯡ ꯀꯥꯏꯍꯟꯕꯅꯤ 23ꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯀꯝꯄꯥꯁꯇꯣ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ 44ꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯀꯗꯥꯏꯗꯅꯣ 81ꯅ ꯑꯔꯤꯕ ꯖꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯃꯛꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯃꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ 44ꯅ ꯍꯪꯂꯛꯏ 81ꯅ ꯏꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯄꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯤꯂꯣꯃꯤꯇꯔ 9 ꯆꯠꯂꯒ ꯂꯩꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯅꯔꯣ ꯇꯟꯖꯥꯁꯤꯗ ꯅꯝꯕर 15 ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯕ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯂꯣ ꯔꯦꯟꯖꯔꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯠ ꯃꯥꯔꯁ ꯀꯧꯕ ꯃꯤꯁꯟ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯅꯤꯁ ꯂꯥꯏꯟ ꯂꯥꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯣ 81ꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ
ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯔꯦꯗꯤꯑꯣ ꯗꯤꯚꯥꯏꯁꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯥꯞꯈꯠꯅꯕ ꯄ꯭ꯂꯦꯌꯔꯅꯆꯤꯡꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯂꯧꯒꯗꯕꯅꯤ ꯅꯝꯕꯔ 7ꯕꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯤꯟꯅꯗꯨꯅ ꯊꯥꯡꯂꯒ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯃꯐꯝꯁꯤꯗ ꯃꯥꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔ 15 ꯑꯁꯤ ꯌꯥꯅꯤꯡꯗ 81ꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯅꯝꯕꯔ 7ꯕꯨ ꯃꯈꯣꯏꯅ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯤꯡꯁꯤꯡ ꯑꯁꯤꯒꯤ ꯖꯪꯒꯜꯁꯤꯡꯁꯤꯗ ꯃꯊꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯅꯝꯕꯔ 81ꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯇꯨꯔꯦꯟ ꯑꯃꯁꯨ ꯂꯩꯔꯝꯂꯦ 59 ꯔꯩ ꯃꯁꯤꯒꯤ ꯇꯨꯔꯦꯟ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ 44ꯅ ꯈꯔ ꯃꯅꯤꯡꯂꯣꯝꯗ ꯆꯠꯊꯔꯒ ꯂꯥꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ 109ꯅ ꯌꯥꯔꯣꯏ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯁꯤꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯇꯥꯔꯕꯗꯤ ꯏꯆꯦꯜꯅ ꯁꯣꯏꯗꯅ ꯄꯨꯊꯗꯨꯅ ꯆꯠꯈꯤꯅꯤ 81ꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯁꯤ ꯍꯥꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯟꯒꯗꯕꯅꯤ ꯇꯨꯔꯦꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃ ꯍꯪꯂꯛꯏ 81ꯅ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯎ ꯊꯧꯔꯤ ꯇꯤꯡꯂꯒ ꯃꯗꯨꯗ ꯂꯥꯟꯊꯣꯛꯀꯗꯕꯅꯤ 44ꯅ ꯑꯩꯒꯤꯗꯤ ꯊꯧꯔꯤꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯅꯝꯕꯔ 96ꯅ ꯑꯩꯒꯤ ꯊꯧꯔꯤꯗꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ 81ꯅ ꯊꯧꯔꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯕꯅꯤꯅ ꯅꯝꯕꯔ 7ꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯂꯒ ꯄꯣꯔꯛꯀꯗꯕꯅꯤ 15ꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯝꯕꯔ 7ꯕꯨ ꯄꯣꯔꯛꯀꯦ ꯇꯧꯕꯇꯕꯨ ꯇꯨꯔꯦꯜꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯊꯧꯔꯤ ꯇꯤꯡꯉꯛꯀꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯅꯣ ꯃꯗꯨ ꯑꯩꯅ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ 81ꯅ ꯈꯨꯝꯃꯤ ꯃꯥꯒꯤ ꯀꯝꯄꯥꯁ ꯑꯁꯤ ꯎ ꯑꯃꯗ ꯌꯥꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ 109ꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯝꯄꯥꯁ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯒꯗꯕꯅꯤ ꯊꯧꯔꯤ ꯑꯁꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯕꯦꯜꯗ ꯀꯣꯠꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ 44ꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩ ꯏꯁꯤꯡ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯅꯪꯅ ꯊꯧꯔꯤ ꯑꯁꯤ ꯏꯀꯣꯝ ꯀꯣꯝꯅ ꯄꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯧꯔꯤ ꯑꯁꯤ ꯌꯥꯝꯅ ꯇꯤꯡꯅ ꯄꯥꯏꯔꯒꯗꯤ ꯏꯆꯦꯜꯒꯤ ꯁꯥꯐꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯃꯈꯥꯗ ꯁꯣꯏꯗꯅ ꯂꯨꯞꯀꯅꯤ ꯑꯗꯨꯅ ꯏꯀꯣꯝ ꯀꯣꯝꯅ ꯄꯥꯏꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ 81 ꯑꯁꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈ꯭ꯔꯦ ꯏꯆꯦꯜ ꯌꯥꯝꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯗꯨꯅ ꯄꯨꯏ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯅꯔꯤ 81ꯅ ꯌꯥꯝꯅ ꯀꯟꯅ ꯏꯔꯣꯏꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯜꯂꯕ ꯏꯆꯦꯜꯁꯤꯅ ꯃꯥꯕꯨ ꯆꯦꯟꯊꯕ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ 44ꯅ ꯈꯜꯂꯤꯕꯅ 81 ꯑꯁꯤ ꯏꯁꯤꯡꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ 81 ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯒꯤ ꯂꯩꯔꯥꯏꯗ ꯀꯥꯈꯠꯂꯛꯂꯦ ꯃꯁꯤ ꯎꯕꯗ 44 ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯃꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯔꯥꯎꯅꯕꯗ ꯂꯣꯏꯅꯈ꯭ꯔꯦ 81ꯅ ꯊꯧꯔꯤ ꯑꯁꯤꯕꯨ ꯎ ꯑꯃꯗ ꯀꯤꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯨꯔꯦꯜ ꯂꯥꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ 109ꯗꯤ ꯀꯝꯄꯥꯁ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯝꯕꯔ 7 ꯑꯁꯤ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯍꯧꯖꯤꯛ 81ꯅ ꯊꯧꯔꯤ ꯀꯤꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯊꯧꯔꯤ ꯀꯤꯕꯒꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ ꯅꯝꯕꯔ 7ꯕꯨ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃꯗ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯅꯝꯕꯔ 15ꯅ ꯃꯃꯥꯡ ꯊꯥꯅ ꯊꯧꯔꯤ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯆꯠꯂꯒ ꯃꯉꯣꯟꯗꯒꯤ ꯃꯔꯤ ꯑꯃ ꯁꯝꯂꯒ ꯅꯝꯕꯔ 7ꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯥꯟꯊꯣꯔꯛꯂꯤꯉꯩ ꯇꯨꯔꯦꯜꯒꯤ ꯃꯌꯥꯏ ꯆꯦꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯊꯧꯔꯤ ꯀꯤꯁꯤ ꯀꯤꯕꯒꯤ ꯀꯣꯡꯒꯣꯏ ꯃꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯍꯨꯛ ꯑꯁꯤꯅ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯝꯕꯔ 15ꯅ ꯐꯅ ꯀꯟꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯈꯨꯠ ꯅꯥꯝꯃꯅ ꯍꯨꯛ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯉꯝꯗ꯭ꯔꯦ ꯅꯝꯕꯔ 7ꯒꯤ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯁꯤ ꯀꯤꯁꯤ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯔꯦ ꯃꯁꯤ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯝꯕꯔ 7 ꯃꯁꯥꯁꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ 81ꯅ ꯄꯟꯊꯗꯅ ꯃꯥꯁꯨ ꯊꯧꯔꯤ ꯑꯁꯤꯗ ꯂꯥꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯝꯕꯔ 44ꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯊꯧꯔꯤ ꯑꯁꯤ ꯇꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ 23 ꯃꯇꯣꯝꯇꯅ ꯌꯥꯟꯗꯨꯅ ꯂꯩꯕꯁꯤ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ 109ꯗ ꯍꯥꯏꯔꯛꯄꯗꯒꯤ ꯀꯝꯄꯥꯁꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯊꯥꯗꯣꯛꯂꯒ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯅꯝꯕꯔ 7ꯕꯨ ꯌꯥꯟꯅꯅꯕ ꯍꯣꯠꯅꯕꯗ 15 ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯇꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ 81 ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯜꯂꯤ 44ꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯝꯕꯔ 7ꯕꯨ ꯆꯤꯡꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ 109ꯒ 23ꯒꯅ ꯊꯧꯔꯤ ꯑꯁꯤ ꯇꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩ ꯑꯗꯨꯒꯗꯤ ꯎꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯝꯄꯥꯁꯀꯤ ꯀꯇꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯎꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯤ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯔꯣꯕꯣꯠ ꯑꯗꯨꯅ ꯉꯪꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯄꯗꯒꯤ ꯊꯧꯔꯤ ꯇꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ 109 ꯑꯃꯗꯤ 23 ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ ꯔꯣꯕꯣꯠ ꯑꯁꯤꯅ ꯕ꯭ꯂꯨ ꯂꯥꯏꯠ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗꯤ ꯁ꯭ꯀꯦꯟ ꯂꯧꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯔꯦꯗ ꯂꯥꯏꯠ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯇꯨꯅ ꯅꯝꯕꯔ 23ꯒꯤ ꯃꯁꯥꯗ ꯌꯩꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯔꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯔꯣꯕꯣꯠ ꯑꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯀꯥꯞꯊꯣꯔꯛꯄꯗ ꯃꯉꯣꯟꯗ ꯊꯥꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯁꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ 109ꯗꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ ꯌꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯆꯦꯜꯅ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯆꯦꯟꯊꯗꯨꯅ ꯄꯨꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯝꯕꯔ 81ꯗꯤ ꯇꯠꯂꯕ ꯊꯧꯔꯤꯒꯤ ꯃꯇꯣꯜ ꯑꯃꯅ ꯃꯥꯒꯤ ꯈꯣꯡꯁꯤꯗ ꯄꯟꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯆꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯛꯇ ꯐꯥꯎꯒꯠꯄ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯨꯞꯁꯤꯜꯍꯜꯂꯦ ꯇꯟꯖꯥꯁꯤꯗ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯁꯤꯁꯨ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯆꯦꯟꯅꯔꯤꯕꯅꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ 81ꯅ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ 81 ꯑꯁꯤꯗꯤ ꯏꯁꯤꯡꯅ ꯅꯝꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯛꯅꯗꯨꯅꯁꯨ ꯁꯤꯒꯗꯧꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯁꯨ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯅꯦꯠꯇꯨꯅꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯎꯁꯤꯅꯥꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯔꯤꯁꯤꯕꯨ ꯀꯛꯊꯠꯂꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯈꯣꯡꯁꯤꯅ ꯍꯦꯛ ꯅꯦꯠꯊꯔꯛꯄꯒ ꯊꯧꯔꯤ ꯇꯠꯇꯨꯅ ꯃꯥꯁꯨ ꯏꯁꯤꯡ ꯆꯦꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯦ
तबुदुबु माने इसिंदगी हेक हौगलकपा रोबोट सिना मागी साथीरबो खुलाइसिं कापसिलगिबानी मस्तिगी नांथोकचनबगी दबक्ति इसिंग मनुंग लुप लुप तुन मासेली कापथोरलिबा मरुनु पानगी दब सामनादलिली मान हेक इसिंग मनुंगदगी हौगलकपु खुदिंगी रोबोट सिना याम थुना मांगोंदा हेक्ते स्कैन लवई असुमना इसिंग मनुंगसिदा लुप लुप तुन लाकपना हुजिकती रोबोट सिदी मा फान्याम लापथोरले मागी टीम मेंबर सिंग कदाइदा लेखरबनो हाइदुन लैदुन येलकपु मतमदा नंबर 7 सि इसिंग ताउदुन चलिबसि उरे माबु कन्ननबगी दमक्ता मागी माइकई तमने यामना कन्नि इरोइदुन संगसिलागली असुमना फाना कुइने इरोइदुन तानरलबु मतुंगदा नंबर 7 बु माना फंगबा ngamle mamangda topa lanmi sing da tawtharibi sumana ure number 15 na mamangda waterfall leire sexilu haidon laurai hojikti makhoi mangda charu waterfall am sulairamle 81 number 7 bu thadok pu tawdani yam section pashin dun lai asumna dum tawtharakpana wanglaba waterfall si mathakti paitharakuna makatang bu saruk ista phujin dun tai ising manung da luna paithakraba number 7 gi hakchang sibu number 81 na tanaraktu magi khutna phai aduga mathakthang bu saruk ista mana singkhatuna pukhalale matau sumna utpagloina na sin si matang ista mamsinjre masing matung do lagi si 81 amadi number 7 bu makoi team member sing ni ising mapal station khalagli number 81 sing haktang wan tharure adu re basumagi makhutna number 7 bu thadok pulaite mapam sta number 60 su hana dagi leramle ai buding sai robot na khulai capsule ko matam da ihan han boy ni ising da takiba misak aduni mana 81 hairi hujiti asoi ngam kari su yaudre 81 nangi khut adu thadolo number 7 gi thawai bu nang kan birabani asum harik pudi number 81 magi khut si thadoi 44 ngak tu ni 60 dangli matou karam nang ni hingdun leiram libano ekhoi di nang si sikre haidun khallurabani 60 na khunai madugi angak par robot makhaladuna magi khulai kapthrok tuna tharakpa matamda ai di sing ta khibani kallabai sing sel na ibu senthaduna dum puraklabani matamadu da ai di gyan su manglore aina mikap tholakpa matamda di turial mapal sta ai leirami aina khalubana na khoi punamak loina sikre haibasini thawai hingjana bagi damakta noksup thangba mai kai tamna dum aina satpani tanja du da waterfall sidagi na khoi myam gi hakchang ta khibudu aina uhobani maram na khoi bukan na bagi damakta aina sensilapani 44 na instructor singi maram da karimata hujik phawda paw phangba ngamdri bara makhoi gi oiba maram da karimata khangba ngamdri haiduna 16 kumi manam khata nangli ekhoi na hujik sat ka dori basi kadai dana 81 instructor singna hairakhiba ekhoi gi mission da yaukhiba khungang adu dani 60 na aina sum khanbada mafam stigi kilometer taruk lapna mamang dori ba sing slan tholaga soidina maki leiramgani haini khali 81 na nangna hari wafam du soidina maki sumgani haiduna so aina khali masti mana hogulaktuna hairi pare adu de ekhoi pothaba tawdana singa si kakhna bagi demak to honarisi tanjasta number 23 gi helmet si sing da tawdun lali su ure masi uda 109 sti masada pakatpum phawi masi uda 81 sangsilaktuna hairi nangbu satpa ngamgadori bra khonjel nikpagloina nangamgani haiduna 109 khumnai 81 adudi hogalo hujimak chatna bagi demak to honam natrabadi mafam sta soidina maki sigadore masi mutungda soklaba number 7 gi hakchang sibu thangduna mafam sta gi satkre matau sumna leplaitana makhoi kangbu si sing si lanthok na bagi demak ta lakli bani sumna jungle sing phau phau dun laklingi tanjas khangudana 81 na makhoi khudimak lemna na bagi demak ti ingit ama pirakudagi pakhana dun makhoi sing sap lemnai 81 na phamthaduna munni yengi adugadi makhoi na satka dori balambi sta yamna kuppa trip oyar macha ama tingnun leramni bisure aduga mana u mathak ista dum yengkhalakpa matamda signal pina na bagi demak ta leiba flare bomb si samnaduna thamlamni bisure 16 hairi masi thamlibagi maramdi instructor sing aduna makhoi gi leifam mungak senana bagi demakta maikai mari da masi gi trip wire sitting duna flare bomb sing ski samnaduna thambani aibadi mafam sida kana guma matang lakle habagi ingit phangnana bagi demakta tawribani masi matungda makhoi gi team si instructor sing leiriba game sida yoksilagle tabudu tanjas tang libo wafam di makhoi gi game si pura wina mang tak tun leiramni basini 109 senselactona instructor sing bu yamna kana kauri adu mafam sida kana mata leiramdre amana hanglei matu karamna masi gi thawdo sibu oiri bijano 15 na aikoi bo hana na bagi demakta tanar kiba machine aduna soidina oiramgani 109 na madi aikoi bo hana na bagi demakta koitan tan aduna leiba daine adugu matau karamna mafam sti yoramni banu 44 na khudon bitin dunai rei yemu radio relay tawar si tiek tun leiramne maramasina ni makhoi ga aikoi ga pau phauna bangam khidri badu 109 na hujik su instructor sing adu yamna kana kauri number 16 sauduna hairi kari demakta makhoi na aikoi bu thadol umluga sien khibasibu tanjasta number 44 na maine sakthek ba hakchang de munni yengbu loina hairi makhoi na khoi bu thadok tun satchiba nate soidin maki makhoi su mafam sta loina siram lagani tanjasta 81 ni bakok ta idea amlai makhoi na hana leiram ba kuthaba saru su mana munni yengi aduga hanglei ekhoi na karak liba si kya muang ba mafam di oramani 44 na saurak na fit lising taru ka chamnga rom di oramani 81 maduna takpadi madugi machine adu 20 degree gi angle da prithvi sta tarkhibani singmai da phujilaba matungda turel khongung adu ta adun leiramani aibadi ekhoi na ahan boina mission changnu mafam aduni hari wasna takpadi madugi robot adu maike somdagi lakpani asuna har pistalan missing stangak na bophawi number 15 hari nangna hari bisigi arthadi hari bosak adu adagi singmai sta phujilaba matungda hogatuna laklaga mayam sibu landa aduna hatokla matungda turel khongung adu kumtharak tuna leibani
ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯨꯕꯅꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ 16ꯅ ꯍꯣꯏ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏꯅ ꯕꯦꯁ ꯀꯦꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ 15ꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯔꯥ 81ꯅ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯃꯦꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤꯗꯤ ꯁꯨꯡꯅ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯟꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯣꯠꯆꯩꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯥꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯁꯥꯔꯖꯟ ꯑꯃ ꯂꯩꯔꯝꯂꯦ ꯃꯥ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥ ꯑꯗꯨꯝ ꯁꯤꯔꯦ ꯑꯁꯨꯝꯅ ꯁꯥꯔꯖꯟ ꯑꯁꯤꯅ ꯁꯤꯈꯤꯕꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ 81 ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅꯃꯛ ASB ꯒꯥꯔꯤ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯤ ꯑꯥꯔꯃꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯚꯦꯍꯤꯀꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒꯥꯔꯤ ꯃꯈꯜ ꯑꯁꯤꯕꯨꯅꯤ ꯑꯗꯨꯕꯨ 15ꯅ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩ 81ꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯁꯤ ꯇꯧꯕꯇꯕꯨ 15 ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯀꯣꯛꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯖꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯅ ꯁꯤꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯅꯕ ꯑꯩꯈꯣꯏꯗ ꯃꯇꯝ ꯗꯔꯀꯥꯔ ꯂꯩ ꯅꯪꯗꯧꯅ ꯋꯥꯕ ꯈꯪꯗꯕ ꯌꯣꯠꯅ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯇꯝꯊꯤꯔꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯄꯣꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔꯗꯤ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯕꯨ ꯀꯧꯏ ꯏꯃꯣꯁꯟ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯪꯗꯤ ꯄꯣꯊꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯇꯨꯝꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯁꯤꯜꯚꯔ ꯁ꯭ꯇꯥꯔꯒꯤ ꯃꯦꯗꯜ ꯐꯪꯅꯕ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯀꯞꯄꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ 81ꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ 15ꯅ ꯅꯪꯗꯤ ꯍꯤꯔꯣ ꯑꯃꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯩ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯂꯦꯡꯕꯥꯅ ꯊꯥꯡꯒꯠꯂꯒ ꯕꯦꯁ ꯀꯦꯝ ꯇꯥꯅ ꯄꯨꯔꯛꯄ ꯉꯝꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤ 81 ꯁꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ 15ꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯍꯤꯔꯣ ꯑꯃ ꯅꯠꯇꯦ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯦꯁ ꯀꯦꯝ ꯇꯥꯅ ꯑꯩꯅ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯦ ꯕꯦꯁ ꯀꯦꯝ ꯌꯧꯒꯗꯕ ꯒꯁ ꯆꯥꯝꯃꯔꯣꯝꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯋꯥꯟꯊꯗꯨꯅ ꯇꯨꯈꯤ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗꯣ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗꯣ ꯁꯤꯔꯝꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯕꯨ ꯕꯦꯁ ꯀꯦꯝ ꯃꯅꯨꯡꯗꯨ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯄ ꯉꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯥꯔꯃꯤ ꯀꯥꯡꯕꯨꯅꯗꯤ ꯑꯩꯉꯣꯟꯗ ꯁꯤꯜꯚꯔ ꯁ꯭ꯇꯥꯔ ꯍꯥꯏꯕ ꯃꯦꯗꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯦꯗꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯕ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯈꯛ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯁꯤ ꯅꯝꯕꯔ 7ꯕꯨ ꯕꯦꯁ ꯀꯦꯝ ꯇꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯧꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯃꯦꯁꯤꯟ ꯍꯥꯏꯕꯗꯤ ꯔꯣꯕꯣꯠ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ 81 ꯑꯁꯤ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ 81ꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯏꯟꯕꯒ ꯂꯣꯏꯅꯅ ꯅꯝꯕꯔ 7ꯕꯨ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ 81ꯅ ASB ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯇꯟꯖꯥꯁꯤꯗ 109 ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ 81ꯅ ꯒꯥꯔꯤꯒꯤ ꯑꯦꯛꯁꯜ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯆꯤꯡꯗꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯔꯨ 109ꯅ ꯏꯟꯖꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ 81ꯅ ꯒꯥꯔꯤꯒꯤ ꯑꯦꯛꯁꯜ ꯑꯁꯤꯗ ꯊꯧꯔꯤ ꯑꯃ ꯇꯤꯡꯗꯨꯅ ꯄꯤꯂꯔ ꯑꯃꯗ ꯀꯤꯁꯤ ꯀꯤꯍꯟꯗꯨꯅ ꯊꯝꯂꯤ 109ꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯟꯖꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯔꯣই 81ꯅ ꯒꯥꯔꯤ ꯑꯁꯤ ꯆꯦꯞꯇꯨꯅ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯐ꯭ꯌꯨꯜ ꯂꯥꯏꯟ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯪꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯀꯪꯂꯕ ꯂꯥꯏꯟ ꯑꯗꯨꯗ ꯐ꯭ꯌꯨꯜ ꯍꯥꯞꯆꯤꯟꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯅꯝꯕꯔ 15 ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ 81ꯅ ꯉꯛꯇꯨꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯍꯩꯔꯤꯕ 15ꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯃꯦꯀꯥꯅꯤꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯝꯕꯔ 44ꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯕꯗ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅꯁꯨ ꯂꯥꯎꯔꯤ ꯆꯦꯞꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯤꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯅꯝꯕꯔ 15ꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ 81ꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯥꯒꯠꯂꯛꯄꯁꯤꯗ ꯅꯝꯕर 15 ꯑꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯍꯔꯥꯎꯖꯔꯤ ꯁ꯭ꯇ꯭ꯔꯦꯆꯔꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯝꯕꯔ 7ꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯐ꯭ꯂꯦꯌꯔ ꯕꯣꯝ ꯑꯃ ꯃꯊꯛꯇ ꯀꯥꯞꯈꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯀꯦꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯝꯂꯤꯕ ꯇ꯭ꯔꯤꯞꯋꯥꯌꯔ ꯑꯗꯨꯗ ꯊꯦꯡꯂꯨꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯝꯄꯥꯁ ꯑꯁꯤꯁꯨ ꯃꯊꯣꯡ ꯈꯪꯗꯅ ꯎꯪꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ 44ꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ ꯑꯇꯣꯞꯄ ꯐ꯭ꯂꯦꯌꯔ ꯕꯣꯝ ꯑꯃꯁꯨ ꯀꯥꯞꯈꯠꯂꯛꯂꯦ ꯍꯥꯏꯕꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯝ ꯑꯁꯤ ꯐꯪꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯥꯎꯅꯗꯨꯅ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ 16ꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ 15ꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯎꯔꯛꯈꯤ
ꯑꯗꯨꯕꯨ 81ꯅꯗꯤ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯂꯧꯔꯨꯅꯕꯒꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯑꯗꯨꯕꯨ 15 ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯁꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ 81ꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯇꯧꯕꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯏꯅꯛ ꯅꯛꯅ ꯇꯝꯊꯤꯔꯕ ꯔꯣꯕꯣꯠ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯉꯥꯡ ꯃꯆꯨꯒꯤ ꯂꯥꯏꯠ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯀꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯀꯥꯞꯊꯣꯔꯛꯇꯨꯅ ꯅꯝꯕꯔ 15ꯒꯤ ꯅꯪꯒꯟꯗ ꯊꯥꯗꯨꯅ ꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯂꯦ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔꯁꯤꯕꯨ ꯂꯪꯁꯤꯜꯂꯛꯄꯗ 81ꯅ ꯑꯣꯏ ꯅꯝꯕꯔ 15ꯗꯤ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯂꯩꯍꯧꯔꯦ 44ꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯇꯧꯕꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯝꯕꯔ 15ꯅ ꯄꯤꯔꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯖꯤꯜꯂꯦ ꯑꯗꯨꯒ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯤ ꯇꯧꯕꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯆꯪꯗꯦ ꯑꯗꯨꯕꯨ ꯔꯣꯕꯣꯠꯅ ꯀꯥꯞꯊꯣꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯅ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯅꯪꯍꯜꯂꯤ ꯍꯦꯟꯅ ꯌꯥꯡꯈꯠꯅ ꯊꯧꯅꯅꯕꯒꯤꯗꯃꯛꯇ 81ꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ 44ꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯔꯣꯏꯕꯗꯤ ꯂꯩꯈꯠꯇꯨꯅ ꯊꯧꯔꯤ ꯔꯣꯕꯣꯠꯅ ꯀꯥꯞꯊꯣꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯅ ꯊꯥꯕꯗ ꯒꯥꯔꯤ ꯑꯁꯤ ꯅꯥꯀꯜꯗ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯐꯨꯖꯤꯜꯂꯦ ꯔꯣꯕꯣꯠ ꯑꯁꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯔꯨꯅ ꯊꯥꯕꯗ ꯃꯅꯨꯡꯗꯁꯨ ꯐꯥꯎꯖꯤꯜꯂꯛꯏ ꯑꯃꯗꯤ ꯃꯅꯨꯡꯗ ꯃꯩ ꯆꯥꯛꯈꯠꯂꯛꯄꯗꯒꯤ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯁꯤ ꯃꯨꯊꯠꯂꯤꯕꯅꯤ ꯃꯇꯧꯁꯨꯅ ꯔꯣꯕꯣꯠ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯕꯗꯒꯤ ꯃꯥ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ 44ꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯤꯕꯁꯤ ꯇꯣꯛꯇꯨꯅ ꯃꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯜꯂꯛꯀꯗꯕꯁꯨ ꯃꯥꯟꯗꯦ ꯇꯟꯖꯥꯁꯤꯗ 81ꯅ ꯔꯣꯕꯣꯠ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗු ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯊꯛꯇ ꯊꯦꯛꯀꯠꯇꯨꯅ ꯊꯝꯂꯒ ꯂꯦꯞꯄ ꯂꯩꯇꯅ ꯕꯣꯝꯁꯤꯡ ꯀꯥꯞꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ 81ꯅ ꯕꯣꯝꯁꯤꯡ ꯀꯥꯞꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯈꯪꯍꯜꯂꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯕꯣꯝ ꯀꯌꯥ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯄꯣꯛꯈꯥꯏꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯒꯥꯔꯤ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯃꯁꯥꯗ ꯐꯨꯖꯤꯟꯕꯗꯒꯤ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯊꯕꯒꯤ ꯃꯑꯣꯡꯗ ꯕꯣꯝꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯊꯛꯇ ꯍꯨꯟꯒꯠꯇꯨꯅꯁꯨ ꯄꯨꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯃꯨꯛꯐꯝ ꯈꯪꯗꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯊꯛ ꯑꯁꯤꯗꯒꯤ ꯎ ꯍꯧꯔꯤꯕ ꯃꯈꯥꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯊꯈ꯭ꯔꯦ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯗ ꯐꯨꯖꯤꯜꯂꯦ ꯃꯇꯧꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯊꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯣꯏꯅ ꯊꯦꯜ ꯃꯥꯟꯅꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯇꯥꯔꯨꯔꯦ 44ꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯂꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯥ ꯄꯨꯝꯕꯗ ꯁꯣꯛꯄꯗ ꯂꯩꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯥ ꯊꯧꯕ ꯌꯥꯔꯔꯣꯏ ꯔꯣꯕꯣꯠ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ 16ꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛꯇꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕ ꯇꯣꯛꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯅꯔꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯔꯣꯕꯣꯠ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯊꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯈꯣꯏ ꯒꯥꯔꯤꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ ꯃꯁꯤ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯄꯥꯈꯠꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯔꯣꯕꯣꯠ ꯑꯁꯤꯗꯒꯤ ꯁꯛꯇꯤ ꯂꯩꯔꯤꯕ ꯃꯉꯥꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯃꯈꯣꯏꯗ ꯊꯥꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯂꯩꯊꯣꯛꯂꯒ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗ ꯔꯣꯕꯣꯠꯁꯤ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏꯕꯨ ꯌꯥꯡꯅ ꯇꯥꯟꯅꯔꯛꯏ 109ꯅ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯅ ꯊꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯃꯥꯒꯤ ꯑꯁꯣꯟꯕ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯒꯥꯔꯤ ꯊꯧꯔꯤꯕ 44ꯅ ꯒꯥꯔꯤꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯐ꯭ꯂꯨꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯁꯣꯏꯗꯅ ꯂꯦꯞꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ 81 ꯑꯃꯗꯤ 109ꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯇꯧꯕꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯊꯧꯅꯅꯕꯒꯤꯗꯃꯛꯇ 109ꯅ ꯂꯥꯎꯁꯤꯜꯂꯛꯂꯤ ꯃꯥꯅ ꯅꯥꯀꯜꯗ ꯆꯦꯞꯊꯔꯒ ꯔꯣꯕꯣꯠ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯥꯒꯤ ꯈꯨꯠ ꯅꯥꯝꯃ ꯇꯠꯂꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏꯠ ꯑꯁꯤ ꯀꯥꯞꯊꯣꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯇꯣꯡꯂꯤꯕ ꯒꯥꯔꯤꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯍꯥꯟꯅꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡꯁꯤ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ 81ꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯐꯅ ꯀꯨꯏꯅ ꯌꯥꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯊꯧꯔꯤ ꯇꯠꯇꯨꯅ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯧꯔꯦ ꯍꯧꯖꯤꯛ 81ꯅ ꯂꯦꯊꯣꯠ ꯕꯣꯝ ꯑꯁꯤ ꯔꯣꯕꯣꯠꯇ ꯀꯥꯞꯀꯦ ꯇꯧꯔꯝꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯗ ꯑꯣꯏꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯆꯤꯡꯃꯥꯏꯁꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯔꯣꯕꯣꯠꯀꯤ ꯍꯛꯆꯥꯡꯁꯤꯗ ꯄꯨꯟꯅ ꯅꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ 81ꯅ ꯒꯥꯔꯤꯁꯤ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ 44ꯕꯨ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯔꯣꯕꯣꯠꯀꯤ ꯈꯨꯠꯂꯥꯏꯅ ꯄꯥꯟꯕꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯜꯂꯕꯅꯤꯅ ꯅꯨꯡꯗ ꯐꯨꯖꯤꯜꯂꯒ ꯍꯨꯟꯒꯠꯂꯒ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯃꯇꯧ ꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯅꯝꯕꯔ 81ꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅꯤ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯂꯦꯡꯕꯥꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯅꯝꯕꯔ 81 ꯑꯁꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯅꯤ ꯃꯥꯒꯤ ꯃꯃꯤꯠꯅ ꯃꯅꯥꯎꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯨꯡꯗ ꯏꯁꯥꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥꯖꯔꯣꯏꯗꯕꯅꯤ ꯃꯁꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯒ ꯅꯝꯕꯔ 81 ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗ ꯑꯁꯣꯛꯄꯟꯗꯅ ꯄꯤꯛ ꯊꯟꯕꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯍꯩꯊꯔꯤꯕꯅꯤ ꯂꯣꯡꯊꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯕ ꯇꯠꯇꯨꯅ ꯆꯥꯛꯊꯦꯛꯂꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯤ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯔꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯡꯅ ꯔꯣꯕꯣꯠꯄꯨ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯡ ꯍꯣꯒꯥꯏꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ
ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯈꯛꯇꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯉꯛꯇꯨꯅ 81ꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇꯗ ꯍꯪꯖꯔꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯂꯥꯞꯅ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯂꯒ ꯁꯤꯒꯅꯦꯜ ꯊꯥꯒꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕ ꯑꯥꯀꯥꯁꯀꯤ ꯁꯔꯨꯛꯂꯣꯝꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯔꯣꯕꯣꯠ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯁꯤ ꯎꯕꯗꯒꯤ 81ꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯅꯨꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯑꯗꯨꯒ ꯂꯣꯠ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯃꯛꯇꯗꯤ ꯑꯣꯏꯔꯤꯒꯕ ꯍꯧꯖꯤꯛ 81 ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯕ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ 7ꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯛꯆꯥꯡꯗ ꯊꯦꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯝꯕर 7ꯁꯤ ꯍꯧꯖꯤꯛꯁꯨ ꯁꯤꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯄꯣꯈꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯔꯣꯕꯣꯠꯁꯤ ꯃꯊꯛꯇ ꯁꯤꯒꯅꯦꯜ ꯄꯤꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯂꯤꯕꯁꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯁꯤ ꯀꯥꯞꯊꯣꯔꯛꯇꯨꯅ ꯁ꯭ꯀꯦꯟ ꯂꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯔꯣꯕꯣꯠ ꯑꯁꯤ ꯒꯥꯔꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯝꯕꯔ 81ꯅ 7ꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕꯅꯤ ꯃꯁꯥꯗ ꯑꯁꯣꯛꯄꯟꯗꯅ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯑꯋꯥꯕ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯧꯖꯤꯛ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯅꯝꯕꯔ 81ꯁꯤ ꯀꯥꯈꯠꯂꯛꯂꯤ ꯑꯉꯝꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ 7ꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯆꯨꯈꯤꯕꯅꯤꯅ ꯂꯩꯈꯣꯝ ꯊꯣꯛꯇꯨꯅ ꯅꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯃꯊꯛ ꯑꯁꯤꯗ ꯆꯤꯡꯈꯠꯂꯤꯕꯅꯤ ꯐꯅ ꯋꯥꯡꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥꯁꯤ ꯅꯥꯟꯊꯗꯨꯅ ꯇꯨꯕꯗꯒꯤ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡꯁꯤ ꯃꯈꯥꯗ ꯅꯥꯟꯊꯗꯨꯅ ꯑꯃꯨꯛ ꯄꯥꯏꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ 81ꯁꯤ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯃꯨꯛꯀꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯅꯝꯕꯔ 7ꯕꯨ ꯃꯥꯅ ꯃꯊꯛꯇ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡ ꯑꯁꯣꯛꯄꯁꯤ ꯊꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯇꯨꯁꯤꯟꯗꯨꯅ ꯅꯝꯕꯔ 7ꯁꯤ ꯃꯈꯥꯗ ꯑꯃꯨꯛꯀꯁꯨ ꯅꯥꯟꯊꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯃꯥꯏꯗ ꯈꯨꯠꯇꯨꯝꯅ ꯊꯤꯟꯗꯨꯅꯁꯨ ꯂꯥꯎꯔꯤ ꯃꯁꯥꯁꯤ ꯋꯥꯃꯟꯕꯗꯒꯤ ꯀꯞꯁꯨ ꯀꯞꯂꯦ ꯑꯁꯨꯝ ꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯝꯕꯔ 7ꯅ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯕꯁ ꯃꯅꯨꯡꯗ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯅꯪꯕు ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯦꯌꯔ ꯑꯦꯁꯣꯜ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯌꯥꯎꯔꯤꯉꯩꯗ ꯌꯥꯝꯅ ꯋꯥꯖꯕꯦꯡ ꯉꯥꯡꯒꯟꯕ ꯀꯃꯥꯟꯗꯣ ꯑꯃꯒ ꯊꯦꯡꯅꯈꯤ ꯃꯥꯒꯤ ꯈꯨꯠꯇꯨꯗꯁꯨ ꯅꯪꯒꯤ ꯈꯨꯠꯇ ꯍꯛꯂꯤꯕ ꯇꯦꯇꯨꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯛꯏ ꯍꯥꯏꯕꯗꯤ DFQ ꯍꯥꯏꯅ ꯊꯥꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯅꯝꯕꯔ 81ꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯪꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯝꯕꯔ 7ꯅ ꯍꯣꯏ ꯃꯥꯅꯤ ꯅꯪꯒ ꯄꯨꯟꯗꯨꯅ ꯔꯦꯟꯖꯔ ꯑꯣꯏꯃꯤꯟꯅꯕꯒꯤ ꯋꯥꯐꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯇꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯤꯕꯗꯨ 81ꯅ ꯃꯁꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯝꯕꯔ 7ꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯅꯪꯉꯣꯟꯗ ꯋꯥꯐꯝꯁꯤ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯝꯕꯔ 81ꯅꯁꯨ ꯈꯪꯂꯦ ꯃꯃꯥꯡꯗ ꯅꯝꯕꯔ 7ꯅ ꯃꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯤꯅꯤꯁ ꯂꯥꯏꯟ ꯑꯗꯨ ꯌꯧꯕ ꯉꯝꯗꯨꯅ ꯔꯦꯟꯖꯔ ꯍꯥꯏꯔꯤꯕ ꯐꯝꯊꯣꯜ ꯑꯗꯨ ꯐꯪꯕ ꯉꯝꯂꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯦꯟꯖꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯕꯔ 7ꯅ ꯅꯁꯥ ꯅꯁꯥꯕꯨ ꯅꯔꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯈꯟꯖꯔꯤꯕꯅꯣ 81ꯅ ꯑꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯄꯦꯟꯗꯕꯗꯅ ꯄꯤꯛ ꯊꯜꯂꯤ ꯅꯝꯕꯔ 7 ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯈꯤꯕꯅꯤ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯅꯪ ꯅꯁꯥ ꯅꯁꯥꯕꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯔꯥꯜ ꯁꯤꯖꯔꯣꯏꯗꯕꯅꯤ ꯃꯗꯨꯕꯨ ꯀꯧꯏ ꯔꯦꯟꯖꯔ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯅꯝꯕꯔ 7ꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯖꯔꯒ 81ꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯑꯃꯁꯨ ꯂꯥꯛꯏ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯁꯥꯊꯤꯔꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯔꯛꯄꯒꯤ ꯃꯥꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯁꯤ ꯎꯕ ꯐꯪꯂꯦ 81ꯅ ꯂꯥꯞꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯩꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯔꯣꯕꯣꯠ ꯑꯁꯤꯅꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯕ ꯂꯦꯞꯇꯦ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯅꯝꯕꯔ 7ꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯅ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯃꯁꯤꯗ 81ꯅ ꯃꯥꯅ ꯑꯣꯏꯔꯒꯗꯤ ꯁ꯭ꯇꯣꯞ ꯂꯤꯛ ꯍꯩꯖꯤꯟꯗꯨꯅ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯏꯟꯖꯤꯟ ꯐꯦꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯤꯛ ꯅꯣꯛꯅꯔꯤ ꯑꯗꯨꯒ 81ꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯃꯤꯁꯟ ꯆꯪꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯎꯈꯤꯕ ꯃꯥꯏꯅꯤꯡ ꯑꯦꯔꯤꯌꯥ ꯑꯗꯨꯅꯤ ꯑꯗꯨꯒ 81ꯅ ꯔꯣꯕꯣꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯃꯅꯤꯜ ꯕꯣꯡ ꯀꯥꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯆꯠꯊꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯃꯥꯅ ꯎꯕꯗ ꯉꯍꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ 7ꯅꯁꯨ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯅꯝꯕꯔ 7ꯕꯨ ꯊꯝꯂꯝꯂꯒ 81ꯁꯤ ꯃꯥꯒꯤ ꯈꯣꯡ ꯑꯁꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯣꯡꯗꯨꯅ ꯍꯥꯟꯅ ꯃꯥꯏꯅꯤꯡ ꯆꯠꯊꯔꯝꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯥꯎꯔꯕ ꯑꯦꯁꯀꯥꯚꯦꯇꯔ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡ ꯀꯛꯄꯗ ꯁꯤꯖꯤꯟꯅꯕ ꯀꯔꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯕꯣꯝ ꯈꯔ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯆꯞꯈꯥꯏꯕꯒꯤ ꯃꯦꯆꯤꯟꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯎꯔꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯋꯤꯠꯁꯤꯡꯁꯤꯗ ꯅꯝꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯤ
nakalda yamdun leriba device ma lokhatuna masdi yawriba switch asi namlu matamdadi stone crusher gi machine si activate tawkre mashuda madi harawdu loikre aduga man hairi phatraba tamthirba robot nangbudi thermodynamic ki rule sinaduna hatokani masharnaga ma mapan sian thokre nakalmadana udang harga leriba number 7 su lai hojek magi tunglomda tamthirba robot si laglibani magi scan tawgi lights ka thoktuna kana kana leibno haidun thigalale makoina netlaga sakibagi khongul si robot sinu urabani maramaduna number 7 nu lotun leriba mafamsta ma soidrama ki sangsilalaga dabani tobudu tanjasta nakala maromdagi number 81 na flare light si mathakta ka khalagle aibadi mafamsta ma lai haibadu robot si khangan nabagi damakta tawrabani mustigi robot sinu su number 81 na leriba mafam somda lagle tanjasta number 7 di masada thak ni pongkai ki ba phawguloina na sor thabe thabe hondro khangnaga leiribani hojek robot si mining tawpham mafamsta sangsilagle magi mathak tang basaruk istagi force kan gas sing kam thorok ibasi 81 na lumnuna yenglibani robot si blue light kap thoktuna mafamsta kana leibano haiduni scan tawrali tobudu robot sina hack lep libasi makha thang basaruk isda sing kakpada sina ba dynamite bomb sing hanadagi number 81 na fit tawduna thamjilamlabani bomb sing sina shapu kan pokhair ko matamdadi mathak thang basaruk isda leplam robot si makha da phujin no tai adu robot si amka so hogulagle tanjasta ngalaba blab sing mafamsta thanjilai adugo panthadana 81 na chawrbe excavator si thodunu song thoribani lao hojiki engnar siaiduna mana yamna kan lauri robot sina su leptana mangon khulai sing kapsilai asumna excavator si jang ka thojil robot si thomdru maningom de indru puribani adugo chingmai si banana mabu namsindru ngaklaga thamlibani tanjasta 81 na magi manakta leriba switch si namduna stone crusher gi machine si mathau to wahole robot si gi gas thadopam oriba ahoba mafamsida mathaktagi nungma sa sing si haithale adugo robot sina su magi tunglom da mai kap thop loina na yamna kan ma force na duna excavator si maningom de ilai asumata wiste excavator is overload pibadagi magi part sing da mai hodun pokhai ba horle hojek robot sina maningom da ma phan sang inthorle adugo magi tamthirwa light ki khulai si kap thok na bagi dukte sham sharak matam sida 81 amuk so excavator si yamna kan na thojil ga mangon da thomni adugo chingmai si banan nam sinduna thamlibani 81 robot si yengla hairi ngasidi nangi engine fail oina na bagi damakte stop leak hapsilabani masharnaga nungchap khaibgi machine gi switch si namma matamdadi robot si gas thadoliba hobi makhul mapasda nungkup sing loina hai thagre mastigi magi gas thadoliba sar usi phunduna thermodynamic rule gi matungina magi manungi engine si temperature si mai honu sagalaglabani tanjasta excavator si robot si ngak na bohonabada overload oiduna hydraulic fluid sing si pokhaiduna mapandar loina kapthorle robot si gas thadogum si nungkup sing na mapung phana phunjinankhre masi uda 81 si harauduna su lauri robot ski masa pumba temperature hengalakuna ngangsang ngangba sakam amada oirei mastigi robot sina su masa ngathok jana bagi dengto upai thi ba horle nakal da leriba tawars da magi khulai kapsin duna thudegle masi tektun taralaga excavator is da phujil hanna bagi dengta tawri bani have c 81 su khangle mastigi gari stigi ma yamna kan song thakre adugo di tawars na tekta duna pai taralaga excavator is da yamna kan phujille tobudu tanjas da robot is di thermodynamic law gi matungina magi temperature se adaki batik sagat thibadagi kangomdri yamna tam thiba phibam da pokhai rakle 81 yang thorpu matamda robot singang changang na masapu masak thek puloina na amuka sumangon detect tona na bagi demakta hogot na ba honaram laga lepagam dan lai mai da tasin duna laikre aduga magi masada ngalam liba light khudi mak suloina mamsin ki musna takpadi robot si mapung phana fail oire haibisini 81 robot si manakta sangsin dur lep lagi engli adu butan jasta robot si haksang manung dagi masing nyap lo bom kyam haidorole masi uyeng 81 hairi o nang si siram dai yoru phaw han balai te dana masharm ka mama pham thadok ti yamna kan sian ki angam bale rai ska khatun mana hek chen thropaga masing yamno bom sing si yama shathi phim do pokhar ki shawm nu phuda magi haksang si humnu sena dro pukre asum utpag loinan sin si matang stamam sin ki mathang sindana nongalak tuna yuki matamni soklaba number 7 gi haksang si buleng bana thangatuna base camp yongna na bagi damakte 81 ma bu pudun laglibani makoi gi ranger gi base camp na leiri basi labni yeng thropudu ure masi uzaraka magi thamoi da harauna pik thankre tobudu matang sida film yeng liba khoina angak pasaktam amusu ure aibadi ranger gi base camp asida su tamthirba lan pham ma oiram le haibsi aibadi nga side gi 81 gi timori ba lan missing isga lan thengna ri ba robot si sukna gi masi khakta nate atop robot kyam su leiram li haibsini masing yam lo robot sing aduna prithvi gi mafam kya da su sathi na landa aduna mioi kyam hatok lam le haibsi film si yeng liba khoina su bap tare games de leiba lan missing si magi question chenari sirba lan mi kyam su ma khoina thang nu puthorali Sergeant Toris amadi Sergeant Major Seridana Lansigi aru wari khanari ngai mani yang thorok matamda 81 na lengbanda mi ma thangatru puri sangsilali su uda madi ngak pedal loikre magi sathi ne solum makhong si sek tuna chaina khol khang bug loina na finish line si yongna na bagi damak tama sangsilak palepte matosumna awa chaina khol khang nu sangsilak laga ranger haina thariba finish line is the man lep tun lai
ꯑꯗꯨꯒ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯃꯈꯥꯗ ꯇꯞꯅ ꯊꯝꯕꯤꯔꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯑꯁꯤ ꯆꯦꯠꯅ ꯄꯥꯏꯅꯩ ꯑꯗꯨꯒ ꯅꯝꯕꯔ 7 ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯅꯤ 81ꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯂꯕ ꯅꯝꯕꯔ 7ꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁ꯭ꯇ꯭ꯔꯦꯆꯔꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ 81ꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯕ ꯔꯣꯕꯣꯠꯁꯤꯡ ꯍꯦꯂꯤꯀꯣꯞꯇꯔꯗ ꯌꯥꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯕ ꯐꯪꯉꯤ ꯇꯟꯖꯥꯁꯤꯗ ꯁꯥꯔꯖꯟ ꯃꯦꯖꯔ ꯁꯦꯔꯤꯗꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯃꯥꯟꯗꯣ ꯍꯥꯏꯅ ꯀꯧꯔꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕꯁꯤꯡꯗꯤ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯕꯔꯥ ꯃꯁꯤꯒꯤ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯅ ꯅꯣꯟꯊꯔꯒ ꯑꯋꯥꯕ ꯁꯛꯇꯝꯗ ꯂꯩ ꯁꯦꯔꯤꯗꯥꯟꯅ ꯃꯥꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨ ꯍꯥꯏꯔꯛꯏ ꯃꯇꯝ ꯆꯥꯅ ꯅꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗꯁꯨ ꯆꯥꯎꯔꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯁꯨꯞꯅꯒꯤ ꯃꯁꯤꯒꯤ ꯕटालिꯌꯟ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ 81ꯅ ꯑꯁꯤꯒꯨꯝꯕ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯁꯦꯔꯤꯗꯥꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯌꯥꯝꯈ꯭ꯔꯦ ꯑꯍꯥꯟꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯁꯥꯊꯤꯔꯕ ꯂꯥꯟꯐꯝꯁꯤꯡ ꯊꯣꯛꯂꯤ ꯋꯥꯐꯝ ꯁ꯭ꯇꯥꯔꯒꯤ 81 ꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯄꯨꯡ 63ꯀꯤ ꯃꯃꯥꯡꯗ ꯅꯥꯁꯥ ꯀꯥꯡꯕꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯇꯥꯔꯛꯂꯤꯕ ꯃꯆꯦꯠ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯦꯁꯤꯟ ꯑꯃꯃꯝꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯀꯌꯥ ꯃꯈꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯍꯥꯟꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨꯗꯤ ꯃꯤꯑꯣꯏꯕꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯅꯥꯁꯥꯅ ꯁ꯭ꯄꯦꯁꯇꯒꯤ ꯐꯪꯕ ꯁꯤꯒꯅꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯇꯣꯞꯄ ꯃꯦꯁꯤꯟ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯏꯁꯤꯡ ꯀꯪꯐꯥꯜ ꯑꯃꯗꯤ ꯁ꯭ꯄꯦꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯂꯤꯕ ꯃꯦꯁꯤꯟꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯌꯦꯡꯂꯨꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯄꯥꯎꯁꯤ ꯇꯥꯔꯒ 81ꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯣꯝꯕꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯖꯟꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ 81ꯗ ꯍꯥꯏꯔꯔꯦ ꯃꯁꯤꯒꯤ 81 ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯁꯥꯔꯖꯟ ꯇꯣꯔꯤꯁꯅ ꯍꯥꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯂꯥꯟꯃꯤꯒꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯃꯦꯁꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯦꯊꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯦꯁꯤꯟꯁꯤꯡ ꯑꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ ꯃꯦꯖꯔ ꯁꯦꯔꯤꯗꯥꯟꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯤꯕꯅꯣ 81ꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯁꯥꯔꯖꯟ ꯃꯦꯖꯔ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕꯗꯥꯏ ꯂꯥꯛ ꯃꯄꯥꯡꯒꯟ ꯀꯟꯕ ꯃꯦꯁꯤꯟ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯃꯃꯝ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ 81ꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯃꯦꯁꯤꯟ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯒ꯭ꯌꯥꯁꯁꯤꯡ ꯀꯟꯅ ꯀꯟꯅ ꯀꯥꯝꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯍꯝꯕꯤ ꯒꯥꯔꯤ ꯑꯃꯒꯤ ꯔꯦꯗꯤꯌꯦꯇꯔꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯖꯥꯝ ꯑꯣꯏꯍꯟꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯉꯛꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯁꯦꯔꯤꯗꯥꯟ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ 81ꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯀꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯁꯦꯟꯀꯣꯝ ꯍꯥꯏꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯟꯀꯣꯝꯗ ꯄꯥꯎ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯈ꯭ꯔꯦ ꯁꯦꯔꯤꯗꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯊꯗ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ 81ꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯁꯥꯔꯖꯟ ꯃꯦꯖꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯅꯪ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯝ ꯁꯥꯗ꯭ꯔꯤ ꯍꯥꯏꯈꯤꯕꯗꯨ ꯃꯁꯤꯒꯤ ꯁꯦꯔꯤꯗꯥꯟꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯔꯦꯟꯖꯔꯒꯤ ꯕꯦꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ 81ꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯠꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯆꯥꯔꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯔꯦꯗꯤꯗ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯦꯜꯀꯝ ꯇꯨ ꯗ ꯔꯦꯖꯤꯃꯦꯟꯠ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯟꯁꯦꯛ ꯇꯧꯅꯔꯤ ꯁꯦꯔꯤꯗꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯆꯥꯎꯊꯣꯛꯆꯔꯝꯒꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ 81ꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯔꯖꯟ ꯇꯣꯔꯤꯁꯅ ꯂꯥꯎꯔꯤ ꯔꯦꯟꯖꯔ ꯈꯨꯗꯤꯡꯃꯛ ꯂꯥꯟ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯁꯦꯔꯤꯗꯥꯟꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯂꯤꯅꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯃꯈꯣꯏꯗ ꯊꯝꯕꯤꯌꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ 81ꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯥꯔꯖꯟ ꯇꯣꯔꯤꯁꯅ ꯂꯥꯟ ꯆꯠꯀꯗꯧꯔꯤꯕ ꯔꯦꯟꯖꯔ ꯑꯥꯔꯃꯤꯁꯤꯡꯁꯤꯗ ꯊꯧꯅꯥ ꯍꯥꯞꯀꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯒ꯭ꯂꯣꯕꯦꯜ ꯁꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯟꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯥꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯏꯁꯤꯡ ꯂꯥꯟꯃꯤ ꯀꯪꯐꯥꯜ ꯂꯥꯟꯃꯤ ꯑꯃꯗꯤ ꯁ꯭ꯄꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ ꯕ꯭ꯂꯦꯛ ꯍꯣꯛ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯍꯣꯟꯗꯨꯅ ꯄꯨꯔꯒ ꯅꯈꯣꯏꯕꯨ ꯊꯥꯗꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯃꯤꯁꯟꯗꯤ ꯃꯤꯁꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯁꯤꯡꯕꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯕ ꯑꯁꯤꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯃꯤꯂꯤꯇꯔꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕ ꯑꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯤ
ꯃꯁꯤ ꯃꯇꯨꯡꯗ ꯁꯥꯔꯖꯟ ꯇꯣꯔꯤꯁꯅ ꯃꯌꯥꯝꯗ ꯊꯧꯅꯥ ꯄꯤꯒꯗꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ 81ꯕꯨ ꯀꯧꯁꯤꯟꯈ꯭ꯔꯦ 81ꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯤ 81ꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯏꯍꯨꯜꯁꯤꯡ ꯐꯥꯎꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯆꯩꯅꯥꯈꯣꯜꯒꯤ ꯑꯋꯥꯕꯒꯤ ꯆꯣꯛꯊꯕꯒꯤ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯏꯍꯨꯜ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯦ ꯔꯦꯟꯖꯔꯁ ꯍꯥꯏꯕꯗꯨꯅꯤ ꯑꯀꯤꯕ ꯂꯩꯇꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯥꯡꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯇꯤꯝ ꯑꯗꯨ ꯑꯩꯈꯣꯏꯅꯤ ꯌꯨꯝꯗ ꯍꯟꯕ ꯐꯪꯖꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯌꯥꯖꯕ ꯈꯛ ꯇꯧꯔꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯃꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ 81ꯅ ꯔꯦꯟꯖꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯟꯖꯔ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯃꯁꯥꯗ ꯁꯣꯛꯄꯟꯗꯅ ꯄꯤꯛ ꯊꯜꯂꯕ ꯅꯝꯕꯔ 81 ꯑꯁꯤ ꯍꯟꯕ ꯂꯩꯇꯦ ꯂꯥꯟꯐꯝ ꯑꯃꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯁꯤ ꯄꯣꯊꯥꯕ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯑꯇꯣꯞꯄ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯁꯤ ꯎꯔꯒ ꯁꯥꯔꯖꯟ ꯇꯣꯔꯤꯁ ꯑꯃꯗꯤ ꯁꯥꯔꯖꯟ ꯃꯦꯖꯔ ꯁꯦꯔꯤꯗꯥꯟ ꯑꯁꯤ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ 81ꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯁꯤꯈ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯔꯛꯏ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯗ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯤꯝ ꯀꯃꯥꯟꯗꯔ ꯑꯁꯤꯅ ꯐꯣꯛꯁ 1 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯤꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯎ ꯄꯤꯔꯤ ꯑꯗꯨꯒ ꯐꯣꯛꯁ 1 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯅ ꯃꯊꯪ ꯂꯥꯎꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯅꯝꯕꯔ 81ꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯥꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯥꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯛꯏ ꯇꯟꯖꯥꯁꯤꯗ ꯅꯝꯕꯔ 81 ꯑꯁꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯟꯃꯈꯩ ꯃꯥꯒꯤ ꯃꯀꯣꯛꯇ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯆꯕ ꯅꯤꯡ ꯊꯨꯡꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛ ꯑꯁꯤꯗ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯌꯥꯖꯔꯕꯅꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯀꯃꯥꯟꯗꯔ ꯑꯁꯤꯅ 81 ꯍꯥꯏꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯊꯥꯔꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ